Dipoda Thanthokle miyam petrol fangdabagi awaba mayoknaba hawragani. BPCL gi pam kharadi N-2 da thau pusalaktunna miyamda fanghali. National Highway 37 Imphal Jiribam lambi gi kesina manakta chingninghai maram oiraga lambi asida thau amasung nongmagi tangai fadaba potlamsing pusalakpa gari sing sanglakpa yakhidabadagi Imphal da petrol fangdabagi awaba mayoknabagi fibamda leire. Petrol pump sing asidagi thonglon bayangnare. Malomda lairiba oil depot da athu akaigi natana RO singda thau mapung fana pithokpa lekpre. Makha tarakpa pauda Manipurdagi lanjenaduna Kabi Alongda lairiba Kuki sing Thanthokle. Manipurda thokliba irang asina maram oiraga state asidagi lanjenakhiduna Assamgi Kabi Along districta jangjafam lauduna lairiba Kuki sing tanba hawrakle. Kabi Along districta nauna lakpa mitop singi laifam naite district asida nauna laktuna laisheliba Kuki lising ama henba asi halankragani haina Kabi Along Autonomous Council gi Chief Executive Member Turiram Rohangna Phongdokre. Atopa paw amana kokomigi anauba khongjang lengaki loisangsing asidagi thinglagani Amit Saha boycott tawre. Manipur lengangna Thabkta Onthorkani haina tharakiba numit 8 nigi matam haukhrabasu Thabkta Onthorktabadagi Coordinating Committee on Manipur Integrity Kokomina changsingadaba akanba khongjangsing lauthokre. Kokomigi Coordinator Thoksom Somenandorna Paumising da haiki khongjang asigi saru ama oina hayengdagi numit ninigi oina Manipur lengak loisangsing thingjingani khongjang changsingani sadam asida mahairoising amasung Essential Servicing Council loi. Makha tarakpa pauda Jiribamgi Thodokki case ahum NIA na baikre. Manipurda hauji thokliba tha 18 helaba irang asiga mari leinana Jiribamda thokliba nupi angang taruk hatkibagi case yauna tongan-tonganba case ahum National Investigation Agency NIA na thijinba haukre. Makha tarakpa pauda Dr. Kinep tawbagi KCP gi Raksofare Langthaba Kunja awang lekaidagi Medical Officer Dr. KH Nabarki Social gi demandga mari leinana Kinep tawkibagi makha taba thabak thoram sing lokholakpada KCP MC Lalumba Kanggu da yauba Waiheng Ramananda Allies Rockstore Allies Luwang Wafare. Dr. Asifa kibagi pau hek fangbaga maikai kayada saithoktuna police commando gi personnel singna thibahumbagi thabak jathabada lamsang police station gi manung chanba lamdengi farm house amadagi Dr. Asikan mangamki. Makha tarakpa pauda center da thamkiba demand ayamba Thabkta Onthoroklabani khongjang makha chathabiranu CM. Jiribamda mioi taru hatpada chenaba sing masak khangle athubada fanaba hotnaragani. Jiribamda mioi taru hatpada chenaba sing masak khangle athubada fanaba hotnarani. Tha asigi 19 da NDA da yauriba MLA singi mifam ama pangthoktuna center da point marigi demand tawkiba adu ayambana Thabkta Onthoroklabani na kokomina chingba CSO singna makhata na khongjang changsin biraganu haina Chief Minister Nongthombam Biril na phongdorakli. CM gi Secretariat ki dabar hall da pangthokiba paugi mifam amada wangangladuna Chief Minister na makhata na hai MLA singi mifam aduda thamkiba demand sing adugi manungda Jiribam gi case NIA da sinaba Kuki Miltel singi mathakta operation chathaba hairiba demand sing asi Thabkta Onthokle.